Lagliba December ki Chaichantara Nithoida Nupilang Protest Observation DMCC na Chandramantara Sinjai. DMCC habasi Delhi amadi National Capital Region da laiba organization amadi look ya sugatuna sembani. Organization sing adudi Delhi Maitei Forum Liklam Ngakpa Sanamahi Lining Iramdam Manipur International Maitei Organization number 7 asina sing basing asini. Protest observation asi nungkil pung ani dagina mga pagwa sinjaga doriban. Haukiba lisingani kulundogi mi ahumdagi hautuna satharakiba lansida singkhong singya phibam lurako matamda nupi oibi isung imanabi kaya kaya sina lawrkiba thawdang se maitei nupi mi haibasi mayam pumnamak kaupati Lamdam asibu Iramdam asibu kannaba honabada ima singna lawkiba thawdang adu ekoina kaufadabani khallaga soidana saruk yaminagadabani amadi Oirakliba Lamdam asigi phibam asida ima singna lawriba thawdang sing asisu ekoina matam punamakta puning thawgatpa changi haiba wakhalotsi thamjaraga soidana lakliba December gi tang 12 Jantar Mantar Delhi da sinjariba Nupilan Protest Observation soidana saruk yabi Mayam su soidana saruk yabi. Delhi da laibliba mayam soidana yobi. Soidana saruk yabi. masi pumnamaki thawdang mayam punamak saruk aminasi. Nupilan Protest Observation asi mayam soidana saruk yabi.